Image Paodam yang bina berkuai kibikpo, Uttamkumar Naorem na taramok sa banglana ngasigi marubi pau dijari. Naga Framework Agreement ki warosin purukpada Manipuri ngamkai administrative, socio-economic amadi cultural setup ta karing bahiram mamata kai piba yaro haibagi cultural activists amasung aibasing section ni pamphangkai. Strengthening cooperation among the cooperative haiba hiramda cooperative week palan thorum pangkokrai loinana Parliament ki ningtham mifam hajana sathabiyanaba political party purumki oiba mifam pangthokre hauzik mapung oiba pau lobirase India lengak amadi NSCNIM ani ki marakta sathariba Naga Framework Agreement ki warosin purukpada Manipur ki hauzik leiriba ngamkhai administrative socio-economic amadi cultural setup ta karigumba hiram amatada akaiba piba yaroi haiba kokomi ki khongjang bu sawatuna Kaksing District ke Kaksing Kuspa Lekai de Leba Library and Information Center Kaksing Amade Kaksing Dramatic Union ge Geta Korirol ge Thomas Singh Amasung Artist Singh na section Mipam Chathakre. We stand for peace and integrity of Manipur and not for issues haiba theme da Kaksing Dramatic Union Kaksing Library and Information Center Kaksing Thauna representative of Lois Roll Kaksing Liberty Theatre Kaksing Site Seva Samiti Manipur Kaksing Machasanu Kaksing Amasong Writers Association Kaksing na punna sinduna sathak section mifam adu sathaki bani section mifam adu da Naga Santi gi wari waroisin naba honabada center lenga nga arun athup kaya tawduna Manipur gi miyam da sarang naba phibam ama wailak liba asigi matang da Dr. N Pramodini President Machasanu Kaksing Wai Dhananjoy Hanagi Site Seva Samiti Manipur Kaksingi President Amasung Pinimai Advisor Writers Association Kaksing na wangan ke Section Mifam adu loisilakpada Manipur apungmagi ngaukhai kaiba yaroi singmitami amatani aikhoi santi pami Manipur apunmagi saktam kaiba yaroi long live Manipur Imalebak Manipur na yai phare Irebak Manipur na yai phare haiba nisingba kholausu lauke ai bising asijo ko samaj asigi yaifan wa thok toba lebaki yaifan wa silapa adiga lebaki satam kaidron phana bada akoi chouba wakhal am lei ithilam lei habse Manipur tunga tunga mafam da phamgi ba saite ki sabha sing ai bising mi pham adi mato tam mato adugumna koi jo kasing da lei ba koi kalakar sing ai bising mayam ji punsalaga asi wakam mi pham thanjobani Bharat Sarkar amadi NSCNIM anigi Santigi warigi waroisinda Manipuri punbagi saktam kaiba yar haina ko community sangsilakba khungjangi saruk amoina ngasisu Moirang Block Congress Committee na Moirang Bazar da thanga punbangam phai kan maluk na thanga da amadi tidim ground da konjeng lekai mera paibi singna club organization singa kusam na duna section mi phamduna tongan ba kholau kya laukhre kaisampat thiam lekai masinda sagon maino lerak amadi konung mabangi mera paibi singna su Section mi phamduna protest tawki Langthawal Purama Common Zone 4 da su apunbagi saktam kaiba yaroi long live Manipur haiba kholausing lauduna protest tawki Indiana aron ba agenda da wari sanaraga October 18 da khuyek pina khare an haraga khuyek tu da kari yauri bage maduda kari kamai kari yauri bano haibado miyam da khongdokse aduga miyam prajada di Mipai Bama Poli Masing Kangdar paramilitary post Hazilla Puchina Hoki Matang Kajitangi Mamanga Kashmir the Article 370 Logokraga Yum Kuding Makta paramilitary force Nalaga Kashmir Tugai Kiba Adugumba Tawangama Manipur the Sataraka Yai Habasa I go Jinadabangam there NSCN I am amadi India government anigi Naga Santigi wari si Manipur miyam da Kanghalu haiduna kokomina sinduna samu punbi amadi sorok atingbi kunogi ima singna sampunbi
community hall dasu wakan mifam ama phamkre wakan mifam aduda saruk yakhiba S Renubula Devi Maira Paibina Paumi Singda Haikibada NSN IM Amadi India government nina Waroshin gi Waris Hanariba Ase Yamna Pamjai Adobo Karigumba Manipur gingang khaida sokadaba oirbade Manipur miamna Honorable Tawdana Koko Mina Sangshin Lakpa Kongjang Singda Saruk Yagani Haike Makata Namang Haikibada Manipur Laiba MLA Humpuna Assembly Mifam Ama Pamduna Manipur Kaiba Yaro Haibagi Tazabado Manipur Miamda Kanghalu Hainsu Pongdoke Wakan Mipamaduda Peace Talki Waroshin Warol Kangalu Manipur Tugaiganu Kangrup Ki Mingda Tausil Torang Amata Paikat Payaroi Apun Bagi Saktam Kaiba Yaroi Masjid Makai Waroshin Puruk Bayaroi Haina Kolau Kayamasu Lauke Northeast Forum for Indigenous People Gi President Niktauza Lansana Citizenship Amendment Bill Amukhana Parliament Putoktuna pass Taunaba India government ki Thorangi Mayukta Hayengdagi Hona Kongjang Kamuk Sanction Naba Ngasi Kwakaital Girls High School da Paktokiba Pawin Pamam da Pongdokre Kongjang Sing Adude Kep ki Mayukta Miyamna Mamang da Satramba Mass Station Amukhana Hayeng November Tang Train Pandagi Hodun Sataba Satagaba Agitation Sing local gi situation gi momato yenglaga Satraba Billasi Mayokta Wakal Manaba Tongan social organizations in Marekta understanding Ama Poraktuna Puna Sanction Minaba Amade Northeast Region Gi State Legislative Assembly Gi Members Sing Amasung MP Sing Billasi Mayokta Lainaba Hijab Hyven Sing Bor Sing Yauri Loinana Aikogi MP Aduga Aikogi Legislative Assembly Sing Members Sing Nasu Hariba Billasi opposed over Masida Choidanama Sharuk Yabiu, Masibu Yaning the Pondo Piu, Haidana, Haijaba, Hainasu Yanare, Aduna Aroibada, Nefipna, sincerely appeal to the people of the Northeast to study, support, and struggle for the cause. Haiba, I couldn't essentially look at the Konjang Damta, Miamna, our Lupuki Miamna, Naina Pirakanda, Aduga Madubu, Shogat Pirakanda, I could Lanking as yet, Sanchin Minerasi. Nakalamuramda. Nefipna Kep ki Mayok Sanction Gadaba Kongjang Lam Tokarba Matung Manipur Peoples Against Citizenship Bill 2016 Manpack Nasu Hayengdagi Hona Satagadaba Kongjang Lam Tokre Manpack ki convener Yumnamsa Uttamkumar Hai Government of India Madi NSN IM gi Framework Agreement ki Mayokta Akanba Iho Maraksida Hayeng November gi Tang Train Pandagi Hona Pangodariba India gi Parliament ki Ningthami Phamda Citizenship Amendment Bill Soina Potologani Haina Pongdokre Sabha Lok Sabha Amadi Rajya Sabha Animakta Bill Asi Putoklaga Kanaduna passed on the Semba Business List Ki Item Number Tag Truk Yaure India Government Ki Kangrup Naiba Tosilasi Mayokta Akan Bakola Lauduna Manipur Miang Kunjang Kia Sangsling Seruxida Cap Amuk passed on Hibase Manipur Yauna India Gi Awang Nopok State Sing Lanzau Tok Nabasin Ben Hainasu Yumnamza Dilukumana Fongdoke Magna Makar Tadon High Cap Asi passed away Yaroi Amade Billasi Mayokta Hayeng November Tari Tagani Pandagi Kongjang Sanction Bahorgani Hayeng Tang Train Pangi Ahing Noyai Dagi November Tang Trama Pangi Naorem Pung Taru Pawa Manipur Pumbada Totals Shutdown Dagani Hayengi Kongjangda Mapungoina Kwaraman Ketilda Miamna Punduna Kepki Mayokta Kolau Laugani Konjanga Sibu Miamna Mapungpana Saruk Yabiu Loinana November Trampangi Total Shutdown Manunda Sinta Leptuna Manipur Pumba Kepki Mayokta Lemina say Shutdown Asida Anaek May Sing Medium Sung Essential Service Pumbang Pamtokani Hainsu Mang Haike Yumnamsa Dilukumana Manipur Ki MLA Humpu Madi MP Mari Magna Iramdam Kalhunaba Kongjang Sanction Jariba Sing the Onsin Say Tangwi Mahota Central Government Manipur Miang Yapamasi Mamutana Kanganaba Taksin Biu Miang Mihut Amu Ebeki Sabsabat Hodang Lominersi Hainasu Pongdorgley Hanghongdana Amuk Lak Liba 18 November Hayeng Dagi Parliament ki session animak board parliament ki Rai Sawang sung Lok Sabha ki mifam anima se hairiba mifam asigi business list adugi business ki semiba list ki item number 16 da CABC soidan puthokani nainagani amasung pass tawani haiduna wafam asi form patagi main page tumina lebi adabadagi masi miya monona na sangsinaba ware pasi laure adugo loinana Amaram the so Citizenship Amendment Bill Yang the Pondukuna Karman Nupi Katel Simpam Amade Saktam Kan Baluki Katel Pambi Imasingna Ayupung Mapandagi Nukil Pung Ani Pawa Wakan Pum Pamdana protest over the
wafam ase nupi kaithel simpham amadi saktam kanba lupki secretary Rani Lemina phonukibani Rani Lemina makha taduna BJP na lusingba NDA sarkar na lakliba ningthokaba numitagi hawdariba parliament ki ningtham miphamda business singi marakta bill asi hap lehba paw leire masi lamda masigi yalhumi sing mut khiba yabu yakibale ngai cherak asida sanaba yaro haina miyamna akan mukhong sangsin no leibani lamda masigi miyamna hojik naga santi gi issue da tangdu leita dan leiringai cherak sida asingwa bill asi pass tawne haibasi north east miyam singnaba amadi praja miyam thoidamni haike hayengi wakat mifam asida kharman kethil gi akoi bada leiba dukan sing punamak sintha leptuna saruk yabi haina su mahakna makhatana phongdokke Mamangi 2019 gi February da khoi akan ba khongjang jangsin dana ma dida tiar gas ka kana so pan me am yaw dana numit mangani ahing yare kana rajya sabha da pass to suba ngong dida dana leigraba aduma pot ama buji india go mena ampanna Manipur miyam jigi against Manipur miyam gi mayokta citizen amendment pass to mi haina phongdo pe pasi mayokta phongdo pasi mayokta khoi ma ga thena selaiba akoi kathil hum ma ga thin yoina hayin chi ayu angan bagi hongna koi no mo yobe singale paga ko wakati ko jagani Manipur gi manung da khaktan nataba atopa mafam gi mai paklaba cooperative society singna tawriba afaba thabak singbu aikhoina yengba ama sangi amadi afaba sanaba sing Manipur da thabak oina onthokuna saukhatnaba honaba ama sangi loinana Manipur gi cooperative singi marakta leinariba ahoba sing mentionba toina mentionaba toina phaminaba ama mathau tai haina registrar of cooperative societies KSS Robert da phongdokre role of cooperative in New India Highway team da Manipur pumbada satrakpa humpuga taruk suwa All India Cooperative Week celebration gi saruk ama oina Manipur State Cooperative Bank Limited ki conference hold the strengthening cooperation among the cooperative highway sub team da palantrom pangthokpagi thoram da makhatana mahakna hai cooperators singi marikta pau phaunaba watpagi mami uribasi punna phaminaduna karamba maongda mangjin thana satnaba honaminaba ama mathau tai haina su mahal phondokki ngasigi palan thoram ado Manipur Cooperative Bank Limited Registrar of Cooperative Societies Manipur State Cooperative Union Lampenpat the Impal Urban Cooperative Bank Limited amadi the Manipur Women's Cooperative Bank Limited na punna kusamnaduna pangthokmani Kha Manipur Yoga and Natural Cure Association Kaksing Masin Manau Sing Nas Salaiba Anur Singh Yoga and Natural Cure Research Hospital na Sinduna Adirek Suba Naturopathy Numit Ngasi Hospital Sida Pangthokre National Institute of Naturopathy Ministry of Ayush Government of India gi makhada pangthokhiba thoram aduda Ukramam Sanahal Councillor Kaksing Municipal Council na athoba mithung Dr. Y Lukhoi Director of Ayush Government of Manipur, Dr. M. Rajkumar, Secretary, Kha Manipur Yoga and Natural Cure Association, Amasong, Dr. N. Amabarti, M.O. Ayush, PHC, Mathel, Ahumna, Thoram Mapusing on the Saruk Yake. Thorangi Mapung Oiba, Saruk Ama Oina, Naturopathy, Numit Kadigidamak Pangthok Libano, Haibagi Matangda, Akang Ahising Kayana, Wangangduna, Miam, the Wakal Tahanbagan, Thorangi Mapung Oiba, Thoram Oike. World War II veteran rifleman Sarkidhan Thapa ngasi headquarter IJR South ki makhada 26 sector Assam Rifles More Battalion Harautayam Okre Sarkidhan Thapa si 4th Assam Rifles ki rifleman ormani mahapu ngasi 26 sector AR na Technopol district ki manung sanba More town ki Nepali basti da leiba Sarki masagi yumda okgi thromadu pangthokibani Rifleman Sarkidhan Thapa na ing Lisingam ke samapan nipuni thoigi March tang taruk tagi Lisingam ke samapan yakai tarik ke July ama phawa 4th Assam Rifles ta service tauke Mahak ing Lisingam ke samapan nipu humdoigi Operation Homeland in Burma Lisingam samapan nipu marigi Operation Rangoon Lisingam samapan yakai taruk ke Operation Nagawar asin singber saruk yakai loinana mahaki mathauna maringjan busakhang biduna Burma Star 1939-1945 amade the Burma Silver Star Award kusinaki ngasigi thromduda More town da leiba ex serviceman kyasu saruk yabaga loinana More battalion gi commandant na thona phorba lami singbu ikai khamnuba utke Youth Development Association Kaksing Brighter Students Boarding Kaksing Makhalo
Pazilekai Amadi, SP Kaksing, Victoria Yankom Amasung, Mahaki Imung Manungna, Nasi, Mission Blind School, Hikak Popida, Seng, Hawaii, Alu, Pirol Amadi, Sana Taknava Polam Sing, Kudol Tamkre. Polam Singado, Nasi Ayuk, SP Kaksing, Victoria Yankom, Youth Development Association Kaksing Amasung, Bright Students Boarding Gi, Kangbuna School, Adugi Principal, K. Pareng Komda, Kusinakivani, School, Adugi Mahiri Singnasu, Makoi Hajaba, Zagoi Sekaya, Kudol Tambagi, Samlum Tramoduda, Utke. Tasigi, Haukibat, Tang Mapanda, Impalgi Jem Holder, my Pang into committee, Heinemington, but look Amana, Seminar Pang Tokuna, in the Singnamaga, Satruk Subna Taruki, Inga Tagi Trateni Panbanu, Pangal Kutok with Oina Sahi Kuringi Palan, Tono Wapan Lautropa, see all Manipur, Muslim Art and Cultural Organization. Amakoda condemned Tawi, Wapamasi Yabangamloy, Pangan Singi Oiba, Puaribu, Lana one talk P. Nabahonaba, Pangan Singu, indigenous, Nataba, migrant when Honaba Honaba, Amasong, Pangan Singi, identity book, Mahanaba, Honaba Tawoni, Wapamasingasi, Manipur Press Club, the Pangtok Pau, Impam Amada, Amakogi, Walking President MD, Alta Hussein, Pongo Kibani, Mount High, Lebaki, Asuk Lurubatan Pamasida, Asingwa, Pangan Singi, identity that some of the Bohon Gadaba. Amasung Puwari Bulana want to pin about Honor Siam Live Activity, Wakamasi, Tarana Lode, Pangal Singa Marina never Hiram Kudimak, Pangal Singi, Apunba Miambi, Mipamna Warip Lozagadamani, Pangali Puwari, Pangalgi Scholar Singer, Mapumpana Kangze, Makatana Nainigata Yamnale, Pangal Singi Ova, Ishuda, Marie Lainaba, Kunimak, Wakal Taminaduna, say Naba, Helakanabasu, Amakogi, Maiketegi, Apil, Torpugaluna, Hatuna. Pangal Kuntok Punumit, Lep Nava, my punk into committee, go look on the throat, we say, Kari Pandam Levi Torok Pano. In the sing the Satruk Sula Taruki, Mamang the Lemba Pangan Singi Puari, Mahan Ningbagi Nungi, over Wakal Pangan Kunaina, Fazina Kangi, Kunaya Sigi identity Kananava, Kongtang, Kudinda, Amako, Na Pangan Singi, Apex, Body Ama Oiba, Amokoki, Damak, Mapumpana, Lepani Hainasu, MD, Alta Pusena, Fondok P. Kanagumba. Kangu Krana, Hector Kumpadaba, Seminar Ama, Sindilaga, Sukduba, Bangalizati, Weba, Warrior Nogani, Habase, Amakona, Naktabunamdi. Kaksing Popular Sporting Club Asibu, Haudopada Mangjin Taramba, like a Sigi Sakot Tarang Kiada, Asawu Tawang Logiramba, Kaksing Konang, Lamtai Pareng Dagi, Naorem Uttamkumar, Na Haukiba, Tang Trahumdoi. Imsekishin with the Lake Hidabada Kaksing Popular Sporting Club Ki Executive Committee Amadi Lekai Miamna Minute Home 2 minute left on our Fundokre. Awaba Fono Padasro Yakibasina, Lake Hidrabagi Atmana, Ishori Koyakada, in the Signal Santi on the Leunava, Tony Zabagaloina, Lake Hidrabagi in Manungi from the swap. Awaba Su Saru Yarakle. Ayang Tokabri Hogadriba, Parliament Kinning Tamipam, Pazana Satavianaba, political party Purmaki Oiva, meeting of a Pantokre. Prime Minister Narendra Modi su meeting at the Sarugaki, Home Minister Amit Shah, Parliamentary Affairs Minister Prabhat Joshi, Senate Congress Lusing Basing, Gulam Nabi Ajad Amadi, Anand Sharma, Trinamool Congress ki Lusing Basing, Sundip Bandopadhyaya, Amasung Direct O'Brien, Bahujan Samaj Party ki Satish Chandra Mishra, Samajwadi Party ki Ram Gopal Verma, DMK ki TR Balu, Amadi AIA DMK ki Navita Krishnan meeting at the Sarugaki, Raja Savagi Onesu Chairman M. Banker Naiduna, Kogani Hairi, Parliament ki Nintam meeting Ase Apigani, Parliament ki Nintam Mipam Ase, in the Singna Satavayanava political party, Punamagna Tawang Lobiu, Haina, Parliamentary Affairs Minister Perhaps Josina Fondoke, Nintam Mipam Ase, Mahi Yanwimpam Ama Ohensi, Hainasu, Prime Minister Narendra Modi na political party Sinda Apil Tauke. Defense Minister Rajnath Singh na Japan ge Mahaki Pamanava Taro Konoga Thailand ge Bangkok tangasi unakare Taro Konoga unatringai mamang da Defense Minister Rajnath na US Secretary of Defense Mark Esperga unaduna Lebak ani gi lainai mari gi matang da wari sanakhe Lebak ani gi lainai mari henas sakot lakpada lusingba ni na harau ta mo phongdok na khe Defense and security economy energy counter-terrorism amadi people-to-people ties yauna lusingba nina hiram kaya wari sanake Asian Defense Ministers singi meeting yaunaba amadi defense and security
2019 exhibition haudoqpagi throm yawnaba defense minister hojik Bangkok ta leibani Union Home Minister Amit Shahana Ladakh amasung le gi miyam singidamukta ningtham thagi oba special great diesel video conference ki kuthangda launch tawkhre thromaduda minister Amit Shahana haikibada maduna le amasung Ladakh ki sakhot thorang gi thabakta lit tawgani degree control gi sang yeroba phawda thau maintain tawbugidamak Home Minister na Petroleum Minister Dharmendra Pradhan da tawbun khang utke le Ladakh ki praja miyam gi sakhot khongthang da anoba yawl ama pirgani hainasu Home Minister na phongdokhe mafam maduda hana laknamdriba lamkoibe singda traffic ki khulung sab su phanglagani haike maduna lamdam madugi tourism and economy sector da kanaba mayam amasu pirgani haike sanabagi pauda Thawal Hockey Association Thawal District na sinduna mamang thagi tama thoidagi hauraga Thawal Mela Ground Unity Park ta numidangi matam khaktada sanarkiba first state level open men's 6A side hockey tournament ki winner trophy MPSCA na lawkre punna team mapana saruk yaduna sanarkiba hockey tournament adugi final match ngarang numidang MPSCA amadi MPSCB ani na sanaki match aduda MPSCA na MPSCB bu goal mari amada maithiba piduna winner trophy du lawkibani final match aduga mari lainana pangthokpa thoromda Mangal Life Care Super Speciality Hospital Imphal gi Managing Director N Gojendra Singh Wangkhem SC gi Social Worker Laisam Domain Kuman Manipur Veteran Hockey Association gi President S Lokeshwar Singh Thawal Municipal Council Ward number 13 gi Councillor S Ibotomis Singh amadi Retired Chief Medical Officer Dr. K.S. Manglemna Matangsina Athuba Mithunglen Thormapu amadi Akhanaba Mithunglen Singh oina saruk yakhi Thoramgi losilakpada tournament adugi winner runner amadi third place tarba team singda sen amadi trophy sing Mithunglen Singna kusinakhi Hojik aroibada marube paw amuna pijari Naga Framework Agreement ki warosin purukpada Manipuri ngamkhai administrative socio-economic amadi cultural setup ta karingba hiram amata da kaiba piba yaro haibagi cultural activists amasung aibasing yoba section ni pamphangkhai strengthening cooperation among the cooperative haiba hiramda cooperative week palan pangthokkhai loinana Parliament ki ningtham mifam phajana sathab yanaba political party purumki oiba mifam pangthokkhai Nasigidi Paodam Sanduk Saba Matang Sulojire Miyam Ukana Kurunjari